Kuki terrorist tamu loksin na bohonari PDF na kaplak pada Manipur ki Athouba ama leikhidre Myanmar da lengak pai ba military junta gi mayok ta lan ho riba KNB amadi PDF ki kangbuna hojik su Manipur gi yom thangna riba tamu region bu loksin na ba kana mong da honari tamu region ga taina riba panda division bu hojik military junta gi mathak ta lan ho riba KNB PDF amadi makhoi ga chatminari ba kangbu singna control tawraga laire jairak sida ngasayuk PDF ki kangbuna sniper rifle na kapsilak pada Manipur ki Athouba ama leikhidre haina press na phangba paw man haire paws na makha tana hai ngasi panda da khuthok na khibada leikhidra ba mioi adu Manipur ki Athouba singna lokthok na ba honari haire press na makha tana phangba paw na hai hojik Manipur da thoklamba irang khara nem tharak padagi state asida leiramba kuki terrorist kaya su Myanmar rom da sangsinduna tamu region bu makhoina khudum channa ba kan na honari una maksi oiduna su military junta ama di mahaka chatminari ba kangbu singna tamu region bu yamna kan ngak sen ba ki thabak sathare ababa makhal ki khulai pairaga military junta gi mathakta lal hau sathariba KNB PDF amadi makhoi ga chatminari ba kangbu singi mathakta military junta gi kangbu na drone bombing sizinaduna attack tawbugi thabak su kana sathari haina pawgi source asina makha tanga phongdokle Nungmai kapsilam lay Zenems ki neuromedicine ki doctor Moirangthem Ratan Kumar sahi yangkai umdoi ki sagolban tera sapam lerak talay yung ki geta ngarang numidang pung Nepalom tabada sakhang da basing na nungmai maru ani kapsilam lay haide Manipur police ki mobile forensic team na yengsin kibaga loina na thodok adugi matang da makata na thijin na ba Lamphel police station na case ama lokhatle kanana karigi damak thawon ru chatharam lebano haiba khangbang amdre haide Zenems ki resident Dr. Singh hayeng dagi matam kaktaba strike chathagadawri RDA resident Dr. Association Zenems na phi hanthabina ba kayara khana haijabada thabakta on thoraktabadagi tha asigi kunma thodagi Zenems ki resident Dr. Singh matam kaktaba strike chatharagani haidi association asigi president amasung general secretary ani ki cherol amana tha asigi kunma thogi ayu pung mapan dagi hauduna chathagadawri ba strike manungi ahan ba pung homudraga ni thoida OPD waki thabak routine OT amasung academic activity sing lepkani piriba pung humdraga ni thoi asigi manungda authority ki makai degi karigumba positive oiba khongthang amata lokhalak tarabadi makha tarakpada emergency service sing su lepagi khongjang sangsingani haide Kuki inpi Technopol ki spokesperson Thangmilen Mate thadokadabani haina kohorna phongdorakre Kuki inpi Technopol ki spokesperson Thangmilen Mate na mahake imung manugi miyoi singa Churchanpur tamna halakpada Mizoram ki Aizol da leiba ngopa khuldagi phakiba thawongbu Kuki Organization for Human Rights na yaningda ba phongdorakpaga loinana mahakku Athouba matamda thadoknaba demand tawri kohor ki Information and Publicity Department ki cherol amada Thangmilen Mate bu phajiliba thawong asi India ki Constitution ki Article 21 ki makhada piriba fundamental rights thugaibata natana masagi liberty manghanbani haide Thangmilen bu phajinbagi thawong asi Kuki civil society ki actors singbu atamnana target tawba amasung criminalization tawbane masine state power bu lana sizinaduna community ki mihusing democratic amadi constitutional framework ki manungda thabak tawhandana basinbani haide Thangmilen Mate phabu bu yaningda bu phongdokladuna karigidamak National Investigation Agency NIA na investigation tawriba arambai tengol gi lusungba korou nganbana state armory dagi huran kiba nongmai paiduna lal haurabasu hojik phawba phaduna leiriba karigino hanglakle Sirui Festival ki visitor singda ukhul disina wafam khara thamlakli madude ngasidagi hauduna numit mangani chumna pangthokadoriba manga suba state level Sirui Lily Festival 2025 asida security force na kana mongda ngak senbugi thabak chathari adubu Imphal ukhul lambi asida numidang athengba pung 12 gi matungda di kanaguma mioi amata chatpigano haina deputy commissioner ukhul na thadorpa cherol man haidi festival asibu yengba lakwa visitor tourist amade saruk yagadaba singna ayu anganbadagi haudun numidang athengba phawba chathok chasen tawbada ayat apan pidana ba section thorang lokhale visitor singna ukhul dagi yengang pupi phawbugi lambi paring asida ayu pung 9 dagi nungthel pung 3 phawbugi manungda chatpiyo nungthel pung 3 gi matungda lakwa visitor police na ngak senduna pugani tawbatabu ahing nongyai pung 12 gi matungdadi lambi asida visitor singna sathok chasin tawbigano festival asiga mari lenana ukhul police ki WhatsApp yawa emergency phone number amade helpline number ahum punna phone number mari pung kun mari hangduna thamle phone number mari adudi 8730090890 9612937541 8974074561 8787534504 ni haidi
Poppy Pambi Thabasing the Diller Karana Yuria Amadi, DAP Yon Bayaurabra Hinasinare, Manipur Gimapan the Labor Tongan factory company sing the Yuria Yauna Makalkiagi chemical sing, Har sing Liber Diller sing Manundagi Sandong Hena Pangnabagidamak, Lebap Miam Wakal Tungoinaram Laganaron the Yuria Amadi, DAP Netsing the Har sing Yon Bayaurabra Hinamiamna Hangarakle, Wahanga Marilena Miamna Hangarakle, but the Poppy Pambi Thaba Horopa the Yuria Sizine Aduga, Pomsat Narakomatamda, diammonium phosphate, DAP, Amuk Hablabadi, Poppy Pambi Mapumari, Pazana Padam, Lokpangame, Adobo Lone Adaba Poppy Tapas, the Manipulenga, Sakanglaba Mapandagi, Har sing but Diller could Lady Basigi Manunda, Mio Amana Poppy Taribukanguna, Naron the Harashi supply to Drabadi, Karamna Poppy Tabas in the Har sing as Sipanga Ribano, Madam the Har Yuria, Asidi, Lengana control to Waposakamani, Makata Namiam, Manipulenga, Lepa, Yuriagi Mamal Asibek Amadalupa, Sani Humdrani, Adobo Diller Karana Naron the Poppy Tabakang Buda, Yuria Bek Amada Atang Mamal the supply to we have a tare and a pondok Narakle, Amarom the Lady but Diller Kun Asina House of Powda Ashamgi, Nam Ruptagi Yuria, Bek with Singanirom Sing Senduna Lady, Handaki Karab Loro Sida, Yuriagi Awat Later Hana Diller Karana di Pondorokle, Manipurgi Lady but Diller Kun Nasina Yuria Natana, Lomi Singna, Pamba di Pambi Tabda Matota, Bahar Sing Mapandi State Sing the Lauraga Pusilak Libane, West Bengal the DAP Amadi, SSP Nising Bahar Manipur Pusilakle, Masida Natana, Rasdan State Tagi Organic Harsu Purokna Lomi Sing the Fanghale, Maramasina Kanagumba Diller Sing Manunda, Siahi Naiba Diller Amana Popi Tabakang Bugamanaga Yuria Amadi DAP supply to Yaram Lagadi, Madumakatana Tobi the Nabamiam Fondorokle, Moregi IRP post attacks of Tabda Senabamio and a Fakre. Momang say 2024 ki January da more da leba IRB post attack sa thaduna person na mahat kiba anina so open na han kiba tawdok ta sena ba Thangmilan mate Allies Lenin mate kawamioi ama National Investigation Agency NIN Fakre agency ki paw na hai Thangmilan mate Allies Lenin mate nomaijing numita Assam ki sasar da ki phakibani more gi IRB post ta satha kiba attack ama da police person na masiraga person anina so open nang kibani hauzuma ki oina Thangmilan mate Karamba militant group ka samnaba miyoy no haiba sabsan khangbangam pawasina makhatara duna Tenopal district ki border town Moreda kuki militant singna mamang sahi 2024 ki January tara tareta attack adu sathaki bane thawdo asigi matang da thatra taruklom asida NIN satharagli bathijin hunjin bagi thabak ase Thangmilan mate faba ngamki basina hena makhatana khumang yang sina thijin ba ngamlagani haire border town oiriba More area da kuki militant singna mafamadu da lairiba mitai community ki mathakta kumza 2023 ki May 3 dagi akana mongda attack sa thaduna mitai ki yum kai kaya mai thakiba ama ata thohon kibane ngasisu mari lenabo authority na more the militant activities singi pathakta thigatpagi akan muthabak sa thaduna laklibani haina pawasina makha tarakle NSNR gi kadar tare ZUF ta yaukre hadi NSNR gi makok thongba sing yauna punna kadar taret khulai ka konana Jelarung United Front ZUF ta sanglakhiba ga loinana makhoi bu taram opagi thoram ama ngarang kem ararat ta leiba Dilung headquarter pangthokre ZUF na thadrok pu cheroramada lup asida thajaba thamduna amade I mari ge khongul liduna sanglakhiba NSNR gi kadar sing adudi lup asigi political supervisor Southern Zone Z Laban lup asigi deputy kilon Home M. Ragoning Maringmay, Dilungay Rungmay, Elias Edin, Elias Hobson, Sagungong Gangmay, Elias Sagu Tatar, CISPA Monitoring Cell Deputy Secretary Zinking, Jelarung Guard Commander Major Pujang Luing, Elias Lucky Inpuy Amasong, Second Lieutenant Jiang Toingam, Malangmay, Elias Satuni Haidi, Lusing Singasina ZUF the Europada Ikai Kumnabu Pagaloinana, ZUF ki Lup Asagi Mapanga Kan Kadanduna, Tunglom Sata Amata Oinabagi, Manglom da Sangani Haide. Anawa Manipur amagidamak punna sangsin milase hairabadi coordination sangi haina MPB molna phongdokre loina na mapan gi phuruk khakna tana aikhoi gi phuruk manungdasu inat lining ki mingda nongmai paiduna gunda tawbasing asirasu manungdagi Manipur thugaina bohonari habase ireisa singna kautba phai haina bemol ko jamna phongdokre anawa Manipur amagidamak punna sangsin milase hairabadi coordination sangi haina Lok Sabha gi MPB molna phongdokre wafam ase sugunu kendru gi MLA Keranjit ki miyeng makhada
iyumna kaure haiba ahanba state level football tournament loisinbagi thoramda phongdokhibani sugunu public ground pangthokiba thoramadu da saruk yaraduna lok sabha gi MP Bimola ko jamna hai Indian constitution gi article 19 gi makha da freedom of movement hak lehanggada busu lenga na lehandaba amadi aikhoi masel hatok narasaru haibagi mami chauna tai ngasi aikoina thengnariba khudimak ninghanaba leitana thengna khigadabani sahi chama gi mathakta singchep thajanduna lakraba amadi colonial process tagi loinaraklaba laina kaya ase ngasi gi mirol na tamna lokthokpaga loinana laina sing ase layengduna anobo Manipur ama semnabagi ishona tanja ama pirakpane Manipur asi chingleibak ni geographically natraga geologically yenglabasu Manipur asi belly nate chingleibak ni Imphal na sea level dagi wangliba se meter chanipan khaktani aduga miyam na chingleibak ni hainariba Dehradunna samudra dagi wangliba se somdatangi meter satruka nifu khaktani Imphal na karigi sing kauramdribano sing tam khaidoktuna matang kuina singchep thajunduna lakpa laina ama handak phudorakpani masigi layong asi kumja 2001 da uba phangkhre haike mahang na hai leiriba phiba masida miyam wakal pikthabigano bijan namaga loinana aikhoi punna satminaduna anobo Manipur ama seminase furup masel gi marakta manaba thakta yengba ngamba pana nupida hanthana yengdaba ina khunba singna lairaba singbu hanthana yengdaba manaba khunai ama seminase furup ama khaktangna victim oiraga furup amana perpetrator oina ubagi moongda lana sandokliba se mayokna basangi masigi matangda mahakna lairik amasu phongba laikre irang asida national media singna namata yenglaga phongkiba pausing adugi matangda malem pumbada khanghanaba honari furup anigi marakta amana victim oiraga amana perpetrator oibagi moongda lana sandokpa si tawdaba phai anobo Manipur amagi dama punna changsinminasi hairabadi coordination sangi masigi khudam irang asida sugunu kendragi MLA Ranjit irang horokpa matamda numit kunni hena peace committee semduna sugunu ingtapna lehanke nungda nusinana leminarakiba furup maseldi aduma nusisanana leminaduna lakke adubu mapandagi changlakpa mitop singdadi masigi nungsibasi watkane furup amabu hungadaba amadi namthagadaba nate Manipur thugaini bohonariba politics ki mayakta lepkadabane mangkhrba Manipur si aikhoi punna honaminaduna anobo Manipur ama hanaba honaminaba atam oide aikhoi hauna lonchat thaksi khasi amadi chana kanglon inba yamna mathau tai mapangi furup natraga atopana Manipur thugaini bohonariba asigi mathakta aikhoi gi furup manungda su inat lining gi mingda gunda tawwa nongmaina kihanba amadi manungda aronba kya tawwa duga mapandana ama uhaliba sisu manungdagi Manipur thugaina basenbada yauri habasi ireisa singna kaudaba phai aikhoi ngasi yeknaba thengnariba asi mapangi sikhangnate manungdagi Manipur thugaina bohonaragliba asisune maramaduna anobo Manipur ama oiraknaba honaba matamda mapandagi pirakliba safu asikhak thengnaba natana manungdagi sum jarakliba asisu thengnaba changi haike Impal Ukhrul lambi security gi akan bathabak lokhatkre Siroi festival hodok naba governor Arjo Kumar Bala Ukhrul ngarang thongkhre ngasai yukpung 13 makhai tabada Ukhrul Siroi village ki heritage ground da governor Arjo Kumar Bala na hodoktuna numit mangani pangthokadoriba manga suba Siroi festival 2025 da miyam mapung phana saruk yaba ngamnaba Impal dagi Ukhrul phawgi lambi paring da security gi akan bathabak lokhatkibaga loinana miyam na festival asida saruk yabada khudong sanaba transport department na numit khuding ISBT ki bus service ahum leibaga loinana Ukhrul dagi su ISBT phawba bus service ahum leigadori festival asida community khudimakna saruk yaba ngamnaba amadi sathok sasinda khudong thiba thodongna singba thoktanaba Imphal dagi Ukhrul town phawba kilometer marfu sangba lambi paring asida security na ngak senbagi akanba thabuk lokhatkre maroina kuki khul khara leiriba yangang pokpi dagi litan phawba amadi litan dagi Mahadev phawba ki lambi gi sarukta Manipur police BSF amasung paramilitary force matrix jana thamduna ngak senbagi thabuk lokhatpaga loinana lambi masang asida vehicle checking amasung patrolling gi thabak kankhatkhre haina Manipur police ki makok thongbo officer amana phongdorakle Bangladesh amasung Myanmar gi illegal immigrants sing takthokina ba direction pikre Ministry of Home Affairs MIC na Bangladesh amadi Myanmar gi sangsalakpa illegal migrants sing bunumit kuntrani gi manungda masak khangdoktuna lebak asidagi takthokina bagi damak state amadi union territory khudimaki lengak singda special task force STF sing semduna thabak lokhatpa hauna ba direction pikre STF sing asina illegal migrants sing masak khangdoklaba matung makhoi bu holding center sing da thamna ba thabak paikhalagani hairi COVID ki anoba case sani ga yankai tara thengnare Union Health Ministry na thasigi taragani thoida COVID-19 dashboard update tawba horakhibaga loinana ngasi phawbada India da COVID-19 ga anoba case sani ga yankai tara thengnakhre haidi nawna COVID-19 gi case thengnakiba state sing asi Kerala Tamil Nadu amadi Maharashtra dana ayambani South East Asia amadi Hong Kong yauna in East Asia gi tongan ba asoba city sing da COVID-19 case khanghaudana hengalakpadagi miyamna mipaiba pongna ringai sida India da su haukiba sayola sida COVID ki
anauba case khanghauduna mathang thengnarakiba asina miyamda COVID-19 ki anauba variant laklabra haibagi singnaba pukhalle haidi chairaksida khanghai singna heart kidney diabetes na singba anaba leba miyoi singna hena cheksinaba amadi yari makai mi chinba mafamda marks obnaba pautak piki health authority singna so sample test tawduna naragliba si COVID-19 ki anauba variant la khangdoknaba honari haidi